mayambu ahan namaktada warina chonggi maikidigi ikopnona taramna okjari ekhoni ngasisu miyamgidamakta amukana puduna lakjari ekhona thajarakpa warida nanaw mitlang warigi kunhumdoi suba tangka ngasigi tangka asidana warisina amuk kari kamdoriba habado mayam puna mangna wari ase amuk puna taminarasi tabirasi nanaw mitlang marigi kunhumdoi suba tangka lam khunu woduna wapal adugi matonta matonda tongduna mahangna nanaw milangbu makhau pong kona kaujara ame adubu mana kaujai mana khongi habdu mangai nanaw milangdi amukana mana thena kide ubusu leikide nongalamdai gi pungja kharada nando se tumlambane mikap khangthok tholai mikap tholak ka matamda makse wakhan mon mon khalai karino engona turumle mong mato sibu karino ne kari kari thodok thokibano ne mamangda mana ngawri ngai manung aduda kari kari thodok thokibana habse mana khangba ngamdabani masimagna wakal asi mana mon mon khanmani ngasai waidi mamana mangonda wari budi yam leki yam tamki adubu mana ngawri ngai matam sing asi manungda kari kari sathiba thodok thokibana habse mangna wakal sanabani mana khanjabani lamba kari mata phangdre mata mama mana wakal dari ngai manung aduda maga yam toina punkiba nanaw milang ase ningsinglai milangbu khangning ningsinglakpadagi mahakse tumthaba yadre pu hawgali mangolom thong ase tamna hangdokduna thorai sumanglomda yana khalukha ngaktang tamna tamna chatuna nandona yenglari aduga hojikti magi masindagi tapna tamna shonduna milang haduna kawbore adubu manaksita leitraba lamna chakraba lapna mangkraba milangni nandona phana kanna kaujarabasu milangdi sungta takide karimata khumnakpa tawkide hanjin nandona asumna kauba khonjelase wapal adugi matona tongliba lamkhunu uduna tarame khonjel adu tabadagi lamkhunu ase nandogi manaktamna paisilai nandona ngawringe manung aduda lamkhunu udu lakhibani aduna lamkhunu sik maramda aseng wari ma phajana khangbanate ngasai mamana wari liba matamdasu lamkhunu sik maramdadi mangonda wari likiba leibanate hojik imam bamba nongalamdagi pungja asida usek aduna khangpai paisilakpado nandona chaumoi karioi phangum matam asida masi khangpe khangi mangonda leiba mahakse tugi tawi lamkhunu wasina magi makon macha ma sariba pondugi matha aduda masi tongna lerame mangolgi maingan macha amduna lamkhunu wase mana mayak shangna urure adubu nandodadi akibagi masakni lamkhunu wase kadai karamna asumna paisilibano aduga pon macha sina karam leiribana habse mangondadi wahang kaya mahangbagi matangni ngahaktang lamkhunu aduga magi michane karino karam tawbana haiba magi machada karimta lamsin ngamdre matam khara ngawrubasina kudimmasing ase loina hongmasida nandoda henana kirakpani masidagi panthade nando ase imungda masu kolaga tumliba magi mama asibu nandona kina kanna kawri ima laudana khonjel ase yang korok matam masidadi mama adu mikap thorale aduga macha sakna yoklibi nanaw sumilasu mit kangsing singi mabu aduna phingna hawat ko matam aduda masu pakhat poi karioi bubo kedore hadana masi hawle makhoi ani yumjawgi thong ase hangdokduna thorai hangdokko matam asida nandona yamna ngakna kina lamkhunu sidi yelaga leiba mataw ase urami mamana ibungo kedore namum kari amuk torage kedore haduna maaba theme macanu pi aduna su kedore haduna hangi nandona pakhana makhut aduna thille leidipsi karino yeng habigi mongni madu ubada ngaktang pakata phorobasu nanaw sumila amadi mabose sor tapna hontarai mamaduna harami ibungo asi oire asidi ekhodi yopu sikni matam mama nangna ngawdon leiringai nangna wakhan tadingai matamgi warini nangdi karimata khangoroi nonga masa tektuna ekhoi inkolasida mana tarakpani madudagi ekhoina mateng pangbiba magi hidak hapibadagi mafam asidagi mahakse helu haibi yadrabani mafam asida mahakse adum leibani nanaw sumanadi ngasai lamkhunu usi asiki matik mayai mahi ase ma khangi mikup asida nanaw sumila mapabung wa mata haide
ꯅꯟꯗꯣꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯂꯝ ꯈꯨꯅꯨ ꯎꯆꯦꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯎꯆꯦꯛ ꯑꯁꯤꯁꯨ ꯃꯉꯣꯟꯗ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯉꯤ꯫ ꯎꯆꯦꯛ ꯑꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯃꯉꯣꯟꯗ ꯄꯤꯔꯝꯈꯤꯕ ꯃꯍꯩ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯐꯖꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯍꯩꯁꯨ ꯐꯖꯅ ꯍꯩꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯣ ꯅꯟꯗꯣꯅ ꯑꯗꯨꯝꯅ ꯅꯥꯟꯊꯕꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯠ ꯑꯗꯣ ꯑꯃꯨꯛ ꯀꯨꯞꯀꯅꯤ ꯑꯃꯨꯛ ꯄꯥꯡꯒꯅꯤ꯫ ꯅꯨꯡꯁꯤꯅ ꯃꯥꯅ ꯅꯟꯗꯣꯗ ꯌꯦꯡꯉꯤ꯫ ꯅꯟꯗꯣꯅ ꯉꯁꯥꯏ ꯃꯈꯩ ꯀꯧꯈꯤꯕ ꯃꯤꯠꯂꯪ ꯃꯤꯠꯂꯪ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯥꯅ ꯄꯤꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕꯗꯤ ꯉꯝꯕꯗꯤ ꯅꯠꯇꯦ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯂꯥꯅ ꯃꯄꯥꯕꯨꯡꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯎꯆꯦꯛ ꯑꯁꯤ ꯄꯥꯕꯨꯡ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ꯫ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯨ ꯃꯥꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ꯫ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯎꯆꯦꯛꯅꯤ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯅꯟꯗꯣꯗ ꯇꯝꯕ ꯃꯇꯝ ꯑꯁꯤꯗ ꯅꯟꯗꯣꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤꯠꯂꯪꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯏ꯫ ꯀꯥꯎꯕ ꯉꯝꯗꯦ ꯃꯤꯠꯂꯪꯕꯨ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯕ ꯇꯨꯡꯗ ꯃꯃꯥꯅꯁꯨ ꯅꯟꯗꯣꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯈꯤ, ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯟꯗꯣꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯇꯞꯅꯗꯤ ꯁꯣꯟꯈꯤ꯫ ꯍꯦ ꯂꯝ ꯈꯨꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯂꯣꯜ ꯑꯁꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯝꯒꯅꯤ꯫ ꯍꯥꯏꯌꯨ, ꯑꯩꯒꯤ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯅꯪꯒ ꯃꯥꯒ ꯄꯨꯟꯕ꯭ꯔꯥ? ꯅꯪꯒ ꯃꯥꯒ ꯊꯦꯡꯅꯕ꯭ꯔꯥ? ꯑꯩꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯂꯕ, ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯃꯥꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯅꯤ꯫ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯕꯤꯔꯝꯕꯅꯤ꯫ ꯍꯥꯏꯌꯨ ꯍꯦ ꯂꯝ ꯈꯨꯅꯨ, ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯅꯪꯒ ꯊꯦꯡꯅꯕ꯭ꯔꯥ? ꯃꯍꯥꯛ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯨꯅꯨ ꯑꯁꯤꯗ ꯃꯥꯅ ꯋꯥ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯝ ꯈꯨꯅꯨ ꯑꯁꯤ ꯅꯟꯗꯣꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯥ ꯈꯪꯉꯤ, ꯑꯗꯨꯕꯨ ꯈꯨꯝꯕ ꯉꯝꯗꯕꯒꯤꯅꯤ꯫ ꯅꯟꯗꯣꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯃꯤꯠꯂꯪꯒꯤ ꯃꯇꯥꯡꯗ ꯐꯅꯌꯥꯝꯅ ꯈꯪꯂꯤꯕꯅꯤ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯑꯉꯥꯡ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯃꯄꯥꯕꯨꯡ ꯅꯟꯗꯣꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯃꯥꯒ ꯊꯦꯡꯅꯈꯤꯕ, ꯃꯥꯒ ꯂꯣꯏꯅꯈꯤꯕ ꯃꯤꯠꯂꯪ ꯍꯥꯏꯕꯁꯦ ꯃꯄꯥꯕꯨꯡꯒ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯈꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯃꯥꯗꯤ ꯉꯛꯆꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯅꯟꯗꯣꯒꯤ ꯁꯥꯒꯜꯗ ꯇꯞꯅ ꯊꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ? ꯏꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯅꯟꯗꯣꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯟꯗꯣꯅ, ꯏꯃꯥ, ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯑꯩ ꯏꯃꯥꯗ ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯄꯣꯊꯥꯕꯤꯔꯣ, ꯑꯩꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯔꯛ ꯁꯝꯈ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯁꯨ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯄꯨꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯅꯥꯟꯊꯕꯤꯔꯝꯂꯕ ꯇꯨꯡꯗ ꯅꯟꯗꯣꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯣꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯗ ꯆꯪꯈꯤ꯫ ꯅꯟꯗꯣꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯝ ꯈꯨꯅꯨ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯝ ꯈꯨꯅꯨ ꯑꯁꯤ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯋꯥꯄꯜ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯃꯤꯠꯂꯪꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯂꯪꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯠꯂꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯁꯥꯊꯤꯅ ꯍꯣꯡꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯋꯥꯔꯤꯅꯔꯛꯏ, ꯃꯊꯪ ꯃꯊꯪ ꯍꯥꯏꯅꯔꯛꯏ꯫ ꯇꯝꯅꯕ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯅꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯈꯪꯂꯕ ꯍꯩꯔꯕ ꯑꯍꯜꯁꯤꯡꯅꯗꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯋꯥꯔꯤꯅꯩ, ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯆꯤꯡꯈꯣꯡꯃꯛꯇꯗ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯁꯧꯝ ꯑꯁꯦ ꯐꯪꯂꯗꯨꯅ ꯃꯈꯣꯏ ꯆꯤꯡꯗ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨꯅ ꯍꯦꯛꯇ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯅꯔꯦ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤ ꯃꯈꯣꯏ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯜꯂꯣꯏꯒꯤ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ, ꯑꯃꯥꯏꯕ ꯂꯥꯕꯩ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕ, ꯃꯥꯒꯤ ꯀꯥꯊꯦꯛꯂꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯁꯤꯗ ꯁꯥꯔꯤꯕ ꯁꯪꯁꯤꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯦ꯫ ꯀꯤꯔꯕ ꯉꯛꯂꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯃꯅꯥꯛ ꯑꯁꯤꯗ ꯇꯥꯔꯔꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯎꯕꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯃꯁꯤꯗꯤ ꯀꯅꯥꯒꯤꯅꯣ? ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗ ꯃꯈꯣꯏꯁꯦ ꯂꯥꯛꯁꯤꯟꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯌꯥꯝꯅ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯩ ꯆꯥꯛꯇꯨꯅ
ꯃꯁꯥ ꯄꯨꯝꯕ ꯀꯥꯊꯦꯛꯂꯕ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯈꯪꯅꯔꯛꯏ꯫ ꯇꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯁꯨ ꯈꯪꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯃꯛꯁꯨ ꯁꯪꯐꯩ ꯑꯁꯤꯃꯛꯁꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯗꯣꯛꯅꯔꯛꯏ꯫ ꯂꯥꯕꯩꯒꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯔꯛꯏ, "ꯑꯦ, ꯃꯁꯤꯗꯤ ꯂꯥꯕꯩ ꯅꯠꯇ꯭ꯔꯥꯅꯦ? ꯄꯣꯠꯆꯩꯁꯤꯡꯁꯤꯁꯨ ꯃꯥꯒꯤꯅꯦ꯫ ꯑꯦ, ꯂꯥꯕꯩ ꯅꯠꯇ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯜ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯛꯄꯗꯒꯤ ꯃꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯂꯩꯔꯝꯕꯁꯤꯡ ꯑꯗꯣ ꯂꯥꯞꯊꯣꯛꯅꯔꯛꯏ꯫ ꯀꯤꯁꯨ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯅ ꯃꯐꯝ ꯑꯁꯤꯗ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯇꯨꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯜꯂꯨꯕꯗ ꯉꯛꯄꯁꯨ ꯐꯥꯎꯏ꯫ ꯂꯥꯕꯩꯒꯤ ꯂꯩꯀꯥꯏ ꯑꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯝꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ, ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯇꯥꯍꯟꯈꯤꯕꯅꯤ ꯂꯥꯕꯩꯅ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯕꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯆꯥꯛꯊꯦꯛꯇꯨꯅ ꯀꯥꯊꯦꯛꯂꯒ ꯇꯥꯕ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯄꯦꯜꯂꯤ꯫ ꯃꯥꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯋꯥꯍꯟꯈꯤꯕ, ꯃꯤꯑꯣꯏ ꯀꯌꯥꯗ ꯃꯥꯅ ꯑꯣꯠꯂꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯄꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯐꯥꯎ ꯁꯤꯠꯄ ꯌꯥꯎꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯁꯨꯝꯅ ꯁꯤꯗꯨꯅ ꯇꯥꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯦ ꯄꯨꯟꯅ ꯃꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯀꯥꯊꯦꯛꯂꯕ ꯍꯛꯆꯥꯡ ꯑꯁꯤ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯟꯅꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯂꯧꯐꯝ, ꯃꯥꯒꯤ ꯁꯪꯐꯩ ꯑꯁꯤꯒꯤ ꯃꯈꯣꯡꯃꯛꯇꯗ ꯀꯣꯝ ꯇꯧꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯐꯨꯝꯖꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯦ ꯑꯃꯠꯇꯅ ꯌꯥꯅꯔꯦ꯫ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯑꯃ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯣꯠ ꯊꯥꯡ ꯄꯨꯗꯨꯅ ꯂꯥꯛꯅꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯕꯩꯒꯤ ꯑꯆꯤꯕ ꯍꯛꯆꯥꯡ ꯑꯃꯗꯤ ꯆꯥꯛꯊꯦꯛꯂꯕ ꯀꯥꯊꯦꯛꯂꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯁꯦ ꯄꯨꯟꯅ ꯐꯨꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯀꯣꯝ ꯇꯧꯗꯨꯅ ꯐꯨꯝꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ, ꯇꯝꯅꯕ, ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯗꯣ ꯂꯣꯏꯅ ꯀꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯅꯟꯗꯣꯒꯤ ꯌꯨꯝꯗꯗꯤ ꯅꯟꯗꯣꯅ ꯉꯥꯎꯕ ꯐꯔꯛꯂꯕ ꯃꯇꯝꯗ ꯍꯣꯡꯂꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯐꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯅꯕ, ꯂꯣꯏꯅ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯊꯤꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯃꯥꯟꯅꯕ ꯍꯥꯟꯅ ꯇꯤꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯟꯗꯣ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯅꯟꯗꯣ ꯍꯧꯖꯤꯛ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯃꯪꯂꯒ ꯂꯩ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯃꯄꯥꯕꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕꯗꯣ ꯃꯍꯥꯛꯁꯨ ꯈꯪꯉꯤ꯫ ꯃꯇꯝ ꯑꯃ ꯅꯅꯥꯎ ꯃꯤꯠꯂꯪꯒ ꯃꯥꯒ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯃꯤꯠꯂꯪ ꯑꯁꯦ ꯃꯥꯅ ꯀꯌꯥ ꯀꯟꯅ ꯊꯧꯁꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯃꯤꯠꯂꯪꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯝꯕ, ꯄꯥꯡꯊꯣꯛꯄꯤꯔꯝꯕ ꯊꯕꯛ ꯀꯌꯥ ꯑꯗꯣ ꯃꯃꯥꯗ ꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯇꯥꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯃꯤꯠꯂꯪ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯄꯥ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯃꯤꯠꯂꯪ ꯑꯁꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯅꯅꯥꯎ ꯁꯨꯃꯤꯂꯥꯅꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯂꯝ ꯈꯨꯅꯨ ꯑꯁꯤꯅ ꯃꯥꯕꯨ ꯁꯤꯟꯅꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯃꯥꯅ ꯀ꯭ꯂꯥꯁꯇ ꯐꯝꯕ ꯃꯇꯝꯗꯁꯨ ꯂꯣꯟꯅ ꯃꯤꯠꯂꯪ ꯀꯧꯏ꯫ ꯃꯇꯝ ꯑꯃ ꯃꯥꯅ ꯀ꯭ꯂꯥꯁꯇ ꯐꯝꯂꯤꯉꯩ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤ ꯃꯤꯠꯂꯪꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕ, ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ꯫ ꯅꯣꯡꯃ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯍꯥꯞ ꯃꯇꯝꯗꯁꯨ ꯁꯥꯟꯅꯕ ꯌꯥꯎꯕ ꯐꯪꯈꯤꯗꯕꯗ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕ, ꯁꯥꯇ꯭ꯔꯁꯤꯡ ꯃꯉꯣꯟꯗ ꯎꯁꯤꯠꯇꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯅꯈꯤꯕ ꯀꯌꯥ ꯑꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯣꯠꯁꯛ ꯍꯥꯏꯕꯁꯦ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ, ꯂꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯒꯨꯟ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯣꯝꯇ ꯀ꯭ꯂꯥꯁꯇ ꯐꯝꯕꯗꯁꯨ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯦ ꯄꯪꯅꯣꯛꯇ ꯅꯣꯛꯆꯩ꯫ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯗꯨꯉꯩ ꯍꯧꯈ꯭ꯔꯕ, ꯊꯣꯛꯈ꯭ꯔꯕ ꯑꯀꯤꯕꯕꯨ ꯑꯣꯏꯔꯣ, ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯔꯣ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯦ ꯅꯤꯡꯁꯤꯡ ꯃꯥꯅ ꯃꯤꯠꯂꯪꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯂꯣꯟꯅ, ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗꯁꯨ ꯂꯣꯟꯅ ꯑꯗꯨꯃꯛ ꯀꯧꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯃꯤꯠꯂꯪꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯟꯗꯣꯁꯨ ꯃꯤꯠꯂꯪꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯉꯥꯎꯔꯤ꯫ ꯃꯇꯝ ꯑꯁꯦ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯅꯤ ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯟꯗꯣꯅꯁꯨ ꯑꯗꯨꯉꯩ ꯃꯇꯝ ꯑꯃ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯄꯥꯕꯨꯡꯅ ꯄꯤꯔꯝꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯖꯕꯅꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯄꯨꯗꯨꯅ ꯃꯩ ꯆꯥꯛꯄꯗ, ꯃꯩ ꯊꯥꯕꯗ ꯄꯨꯟꯅ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯄꯦꯟꯗꯕ,ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯈꯤꯕꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯁꯥꯐꯣꯡꯂꯛꯈꯤꯗ꯭ꯔꯕꯅꯤ, ꯊꯣꯛꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯥ 3 ꯐꯔꯛꯂꯦ꯫ ꯅꯟꯗꯣꯒꯤ ꯈꯨꯜ ꯑꯁꯤꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯝꯅꯔꯝꯕ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ, ꯀꯔꯤꯃꯠꯇ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯊꯥ 3 ꯐꯔꯛꯄꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯁꯥꯊꯤꯔꯕ, ꯑꯀꯤꯕ ꯐꯪꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ꯫
ꯀꯔꯤ ꯊꯧꯗꯣꯛꯅꯣ ꯍꯥꯏꯕꯁꯦ ꯀꯅꯥꯃꯇꯅ ꯅꯨꯡꯗꯥꯡ ꯃꯇꯝ ꯑꯁꯤꯗ ꯈꯪꯕ ꯅꯠꯇꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯞ ꯆꯥꯅ ꯄꯨꯡ 12ꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜꯁꯤꯡ ꯅꯟꯗꯣꯒꯤ ꯂꯩꯀꯥꯏꯗꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯁꯤꯡꯗꯁꯨ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯌꯥꯛꯅ ꯂꯥꯎꯗꯨꯅ ꯀꯟꯅ ꯀꯞꯇꯨꯅ ꯆꯦꯟꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯅꯤ ꯂꯝ ꯈꯨꯅꯨ ꯑꯗꯨꯗꯤ ꯄꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯇ꯭ꯔꯕꯅꯤ ꯃꯍꯥꯛꯇꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥ ꯑꯗꯨꯝ ꯄꯣꯊꯥꯕꯅꯤ ꯂꯝ ꯈꯨꯅꯨ ꯑꯗꯨ ꯐꯥꯎꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯤꯕ ꯍꯦꯟꯕꯗꯒꯤ ꯃꯍꯥꯛꯁꯦ ꯀꯟꯅ ꯈꯣꯡꯗꯨꯅ ꯅꯟꯗꯣ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯁꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯤ ꯅꯟꯗꯣꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯔꯕꯅꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄꯅꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒ ꯂꯝ ꯈꯨꯅꯨ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯄ ꯃꯄꯥ ꯆꯥꯅꯈꯤꯕꯅ ꯅꯟꯗꯣꯒꯤ ꯁꯥꯒꯜ ꯑꯁꯤꯗ ꯂꯝ ꯈꯨꯅꯨ ꯑꯁꯤ ꯇꯣꯡꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯃꯇꯧ ꯑꯃꯗ ꯂꯩꯔꯤꯕꯁꯦ ꯅꯟꯗꯣꯅ ꯎꯔꯝꯃꯤ ꯅꯟꯗꯣꯅ ꯇꯞꯅ ꯐꯥꯖꯤꯟꯕꯤꯗꯨꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯇꯧꯔꯒꯦ ꯀꯔꯤ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯪꯉꯤ ꯅꯟꯗꯣꯅ ꯍꯦꯛ ꯌꯦꯡꯊꯣꯛꯈꯤꯕꯒ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯛ ꯑꯃ ꯂꯩꯔꯤ ꯂꯩꯔꯛ ꯑꯗꯣꯝꯗ ꯃꯩꯕꯨꯜꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯈꯣꯟꯖꯦꯜꯅ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗ ꯆꯦꯜꯂꯤꯕꯁꯦ ꯅꯟꯗꯣꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯅꯟꯗꯣ ꯑꯁꯦ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯈ꯭ꯔꯦ ꯃꯃꯥꯁꯨ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯔꯦ ꯃꯆꯥꯅꯨꯄꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯦ ꯃꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯨ ꯀꯤꯕꯅ ꯏꯃꯨꯡꯗꯒꯤ ꯃꯥꯅ ꯀꯟꯅ ꯃꯆꯥꯅꯨꯄꯥ ꯅꯟꯗꯣꯕꯨ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯌꯥꯝꯅ ꯀꯟꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯔꯂꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯊꯣꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨꯕꯨ ꯃꯥꯅ ꯀꯟꯅ ꯀꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯅꯟꯗꯣꯗ ꯂꯥꯎꯔꯛꯏ ꯅꯟꯗꯣꯁꯨ ꯃꯥꯒꯤ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯂꯦꯞꯈ꯭ꯔꯦ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯦꯞꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯁꯦ ꯈꯤꯇꯪ ꯂꯣꯟꯁꯤꯜꯂꯒ ꯄꯥꯛꯊ ꯌꯦꯡꯗꯨꯅ ꯃꯥꯅ ꯈꯨꯝꯃꯛꯏ ꯏꯃꯥ ꯅꯈꯣꯏꯁꯨ ꯊꯣꯛꯂꯛꯀꯅꯨ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯂꯝ ꯈꯨꯅꯨ ꯑꯁꯤ ꯃꯥꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯅꯟꯗꯣꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤꯔꯝꯗꯦ ꯊꯣꯡ ꯆꯦꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯟꯗꯣꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯈꯤꯇꯪ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯌꯦꯡꯉ ꯃꯇꯝꯗ ꯇꯝꯊꯤꯔꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯁꯨꯡꯂꯦꯞꯇꯦ ꯅꯟꯗꯣꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯤꯡꯗꯁꯨ ꯌꯨꯝꯁꯤꯡ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯀꯤꯕ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯀꯥꯡꯈꯗ ꯇꯨꯝꯂꯒ ꯂꯩꯕ ꯐꯥꯎꯕ ꯌꯥꯎꯏ ꯅꯈꯣꯏ ꯊꯣꯛꯅꯒꯅꯨꯀꯣ ꯀꯔꯤꯅꯣ ꯃꯇꯧ ꯑꯃ ꯑꯣꯏꯔꯦ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯕꯗꯁꯨ ꯊꯥ ꯑꯁꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯅꯣꯡꯁꯨ ꯂꯩꯇꯅ ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯀꯤ ꯑꯈꯪꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯂꯣꯏꯔꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯁꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯝꯃꯤ ꯀꯔꯤ ꯊꯕꯛꯅꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯃꯇꯅ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤ ꯃꯨꯅ ꯈꯥꯝꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯎꯅꯔꯝꯃꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯣꯛꯅꯩ ꯑꯗꯨꯒ ꯌꯦꯡꯅꯩ ꯀꯔꯤ ꯃꯃꯤꯅꯣ ꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯃꯩꯅ ꯆꯥꯛꯊꯦꯛꯄ ꯀꯨꯝꯗꯅ ꯃꯨꯅ ꯈꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯕꯔꯖ ꯇꯥꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤꯅꯦ ꯌꯦꯡꯉꯨꯅꯦ ꯎ ꯋꯥꯁꯤꯡꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯅꯩ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯒꯨꯝꯕ ꯃꯃꯤ ꯑꯁꯤ ꯆꯥꯎꯅ ꯇꯥꯔꯝꯃꯤ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯅꯁꯨ ꯈꯔ ꯀꯥꯊꯦꯛꯄ ꯆꯥꯛꯊꯦꯛꯄ ꯃꯃꯤꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯏ ꯀꯔꯤꯅ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯀꯅꯥꯃꯇꯅ ꯈꯪꯅꯈꯤꯕ ꯅꯠꯇꯦ ꯅꯟꯗꯣꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯃꯥꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯕꯨ ꯂꯝ ꯈꯨꯅꯨ ꯑꯁꯤꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ ꯀꯅꯥꯗ ꯂꯤꯔꯨꯅꯤ ꯀꯅꯥꯗ ꯇꯝꯂꯨꯅꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯑꯀꯤꯕ ꯌꯥꯝꯅ ꯐꯥꯎꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯌꯥꯝꯅ ꯂꯩꯕꯗꯒꯤ ꯋꯥꯍꯪ ꯑꯁꯤ ꯑꯃꯁꯨ ꯄꯪꯍꯪꯗ ꯍꯪꯅꯩ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯅꯥꯃꯇꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯪꯈꯤꯕ ꯅꯠꯇꯦ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯐꯖꯅ ꯈꯪꯕ ꯍꯩꯕ ꯑꯃꯥꯏꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯑꯃꯗꯤ ꯂꯩ ꯂꯥꯏ ꯂꯩꯇꯕ ꯅꯠꯇꯦ ꯂꯥꯏ ꯂꯩ ꯖꯨꯛ ꯑꯁꯤ ꯂꯣꯏꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯊꯥꯖꯅꯕ ꯑꯃ ꯑꯣꯏꯅ ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯗꯨꯛ ꯀꯦꯟꯗꯜ ꯊꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅ ꯊꯣꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯒꯤ ꯊꯕꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ ꯑꯍꯜꯁꯤꯡꯒꯤ ꯋꯥ ꯑꯗꯨꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯃꯈꯣꯏꯅ ꯋꯥꯔꯦꯞꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ
मागी थोंगालदा दुख केदन कत्तुना फत्तबा लाई सारोई ngoroising laktanaba aki tujungi thaba kaya se thoktanaba haduna thamoi sena sena lai khrum nakhi khulla se punna tawki sumna lerak se maingan ngak tangai rabani magi lekai khudumuksu maingan ngak tangai rabani ngasi gi numidang asidana kari kamdori lando chu tum thakre mana tum thakba matamda magi manglanda laklami matam kuina uning duna ngawraba matam kuina thengnaninglaba nanaw mitlang ase nando gi manglanda lakpani manglala sida nando gi nakta nanaw mitlang ase pak chaksilo haibati yade adubu nando na ukhongam gi makhongna phamdana mana kusili nanaw mitlang lao ai nang munan makai thiribani karigino nang lolibadi ai gi nakta lao haduna mana toina kawi bilang ase thangning boy dupi krap sakta madu makhong ase tamna thangduna nando gi manak tamna changsilei adubu hek manamak de lepat nate khara lam lebi nando na hai nang kadai lo lubano nan makin nang kadai lerubano aina nang thibani mafum khodimakta aina nang bakawbuni adubu nang de lakde nang punbada nang loinabada aigi punsi ase ahong makaya ama leikibani karigino nangna karigi lo libano hadana man hari nanaw milang nando gi wahang asida pakhum kari mata pide taru pangliba iraw lawraba ilang langba magi mil ani asidagi mapi sintharakpadi nando na urami nando na karigino kapiduna kari tawrage haduna mana wahangi nanaw milang na khumningde tama khumai oja aigi matam loire taibang asida ai makha tana leiba yadre oja khoigi saksangna matam mama oja tombina pirakhiba khawyo madu leibani khawyo madu oja na soidana maki hayeng nongal ka matamda mai thaduna manghan biko maduna maram orga oja gi yumda makha tana khudong thiba lakpusi ai aina haramna buwase kawgunu hayeng nong hek alakpaga mai thaduna manghan biko taibang pana sidagi aina lapkrabsu lehoriba lam khunwado ai mani khanduna oja amadi icha sumilaga nakoi puna nungai hinglao aidi amukhana oja khoigi mangda leproi oja khoigi nakta aidi la aroi aina haram wado oja na hayeng nong hek ngalakpaga soidina pangtho natrabadi oja gi yumda hena khudong thiba lakani haramlaga nanaw mitlang ase mafum sidigi mangkhirami adumna hek makhiba matam masida nando na mabu yamna kanna kawi mitlang haduna nando se adum kawrambadagi taibang phaunari i masi mikap tholai kari mangnone hojikidabo kari mangnone haduna makse matomta phamjaduna makok paiduna mase wakhan yamna khalle kari lam khunu se ma mangni khanduna nungaina leimino haiba aduga saksangda lehoriba khawda sumai thada u haiba khawdu gmanungdadi larik yarambado larik yawdrabani larik tuna kadai chakraba mana haramadi khawda khawne kari oiraba janone nando se wakhal yamna khalle makhata na mahak ase tumthaba sungya yadre asumna nongan phung torok matam masida nando se phu hawkale mamada thong hangu haduna thong se hangalami mama su thong hangdole thong hek hangbaga nando se saksangdom de changkhirami mama na bungo nongan thiko kadai dor nang chake tori dubo ngarang dani ko yamna tamthiba akiba thok thokibado nongalaga tho kadai de ne hadun hai nando na ima thok loiba ai kaino ma logi tobani haramlaga saksang changkhirami khawdo man koi thire khawdo thengnari matung sida khawdu ki manungda atei posai sing kari yawbno haduni yengi lari khaktani yawdaba atei posai khardi yawribani cheng thoiding kumba maru marang kharasu aduma manung sidi yawribani khaw si mana chene kisile adugo hojikti maninglomda mase tamna thong hangna thokhirami akhoi maningi inkholadugi aroibada wapal khara leiribado lafu khara horibadugi manak maktada mana kom macha ma tawre kom macha ma tawraba tungdi khawase kom mudugi manungda mana thadaraba matungda magi machindagi ningamda warol kaya amada tamna chole naumilang nangna hairambagi matungina aina thabase pangthokpani adubu nahak amuktangdi
ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯕꯗꯤ ꯅꯍꯥꯛ ꯂꯥꯛꯑꯣ ꯈꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯥꯎ ꯑꯁꯤ ꯃꯩ ꯊꯥꯔꯒꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯂꯥꯛꯎꯀꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯥꯎ ꯑꯁꯤ ꯃꯩ ꯆꯨꯈ꯭ꯔꯦ ꯈꯥꯎ ꯑꯁꯤ ꯃꯩ ꯆꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯋꯥꯄꯜꯂꯣꯝꯗ ꯇꯣꯡꯂꯤꯕ ꯂꯝ ꯈꯨꯅꯨꯗꯨꯁꯨ ꯅꯟꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ ꯂꯝ ꯈꯨꯅꯨꯗꯨꯁꯨ ꯌꯦꯡꯂꯤ ꯃꯍꯥꯛꯇꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯒꯤꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯗꯤ ꯂꯣꯏꯅ ꯈꯪꯕꯒꯨꯝ ꯇꯧꯔꯔꯤ ꯑꯁꯨꯝꯅ ꯈꯥꯎ ꯑꯗꯨ ꯃꯩ ꯆꯥꯛꯑꯦ ꯃꯩ ꯆꯥꯛꯄ ꯃꯇꯝꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯕ ꯃꯑꯣꯡ ꯃꯇꯧ ꯈꯔꯁꯨ ꯑꯗꯨꯝ ꯎꯔꯛꯂꯤ ꯃꯩꯆꯥꯛ ꯐꯅ ꯆꯥꯛꯂꯤꯕ ꯈꯥꯎ ꯑꯁꯤꯒꯤ ꯃꯩꯔꯤ ꯑꯃꯗꯤ ꯃꯩꯈꯨ ꯑꯁꯤꯅ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯅꯟꯗꯨꯒꯤ ꯃꯤꯠꯇꯅ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯈꯤꯕꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯁꯛꯇꯝ ꯑꯁꯤ ꯃꯉꯣꯟꯗ ꯎꯍꯜꯂꯛꯄꯅꯤ ꯃꯁꯤ ꯎꯕꯗꯅꯤ ꯅꯟꯗꯨꯅ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯍꯦꯛꯇꯃꯛ ꯃꯈꯨꯠ ꯑꯁꯤꯅ ꯃꯥꯕꯨ ꯈꯥꯝꯕꯒꯤ ꯃꯑꯣꯡꯗ ꯅꯪ ꯆꯠꯈꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯖꯕꯁꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯇꯥꯛꯄꯤꯔꯝꯕ ꯃꯥꯒꯤ ꯃꯇꯝ ꯌꯧꯕꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯂꯝ ꯈꯨꯅꯨ ꯑꯗꯨꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯋꯥꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯥꯁꯨ ꯀꯞꯂꯝꯃꯤ ꯑꯁꯤꯗꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯅꯦꯝꯊꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯟꯗꯨꯅ ꯌꯣꯠꯀ ꯇꯥꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯨꯝꯂꯝꯃꯤ ꯐꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗ ꯐꯨꯝꯕ ꯂꯣꯏꯔꯦ ꯅꯟꯗꯨꯅ ꯍꯦꯛ ꯈꯣꯡꯊꯥꯡ 5-6 ꯊꯥꯡꯂꯒ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯈꯥꯎ ꯑꯁꯤ ꯃꯄꯣꯞ ꯀꯔꯤꯃꯠꯇ ꯀꯥꯏꯗꯅ ꯐꯨꯝꯂꯕ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯄꯥꯏꯈꯠꯂꯛꯄꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯃꯛꯁꯨ ꯍꯣꯒꯥꯏꯈꯤꯕꯒꯤ ꯃꯃꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯈꯥꯎ ꯑꯁꯤ ꯑꯍꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯑꯇꯤꯌꯥ ꯃꯊꯛꯇ ꯆꯨꯝꯅ ꯄꯥꯏꯈꯠꯈꯤꯕꯁꯤ ꯅꯟꯗꯨꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯅꯟꯗꯨ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ ꯌꯥꯝꯅ ꯉꯛꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯤ ꯈꯔ ꯋꯥꯡꯅ ꯎ ꯄꯥꯝꯕꯤ 2-3ꯒꯤ ꯆꯥꯡꯗ ꯋꯥꯡꯅ ꯄꯥꯏꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯥꯎ ꯑꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯃꯥꯒꯤ ꯃꯉꯛꯇ ꯌꯥꯟꯗꯨꯅ ꯄꯥꯏꯈꯠꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝ ꯑꯃꯁꯨ ꯅꯟꯗꯨꯗ ꯎꯔꯛꯏ ꯅꯟꯗꯨꯅ ꯃꯤꯠꯂꯪ ꯅꯪ ꯆꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯡꯈ꯭ꯔꯦ ꯋꯥꯈꯟꯅ ꯎꯔꯤꯕ꯭ꯔꯥ ꯇꯁꯦꯡꯅ ꯎꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯅꯟꯗꯨꯗ ꯈꯪꯗ꯭ꯔꯦ ꯅꯟꯗꯨꯁꯦ ꯀꯞꯄꯤ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯃꯤꯁꯨ ꯅꯠꯇꯕ ꯖꯤꯕ ꯑꯃꯗ ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯕꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯟꯗꯨ ꯑꯁꯤ ꯄꯪꯀꯞꯇ ꯀꯞꯄꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯝꯗ ꯆꯪꯂꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯃ ꯅꯟꯗꯨ ꯑꯌꯨꯛꯀꯤꯁꯨ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯆꯥꯛ ꯆꯥꯗꯦ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯅꯟꯗꯨꯁꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯂꯥꯅꯁꯨ ꯃꯄꯥꯕꯨꯡꯗ ꯄꯥꯕꯨꯡ ꯅꯪ ꯆꯥꯛ ꯈꯔ ꯆꯥꯎ ꯄꯥꯕꯨꯡꯅ ꯆꯥꯛ ꯆꯥꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛ ꯈꯔ ꯆꯥꯎ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯕ ꯃꯇꯝꯗꯕꯨꯗꯤ ꯆꯥꯛ ꯈꯔꯕꯨꯗꯤ ꯆꯥꯏ ꯑꯗꯨꯕꯨ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯍꯥꯛ ꯀꯥꯎꯕ ꯉꯝꯗꯦ ꯋꯥꯔꯤ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯄꯨꯔꯁꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯟꯗꯨꯒꯤ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯀꯔꯤꯒꯨꯝꯕ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯗꯣ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯅꯅꯥꯎ ꯃꯤꯠꯂꯪꯕꯨ ꯇꯥꯜꯂꯛꯄꯒꯤꯅꯤ ꯃꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤꯅꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯆꯥꯍꯟꯈ꯭ꯔꯤꯕ ꯃꯩ ꯊꯥꯈ꯭ꯔꯤꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯇꯅꯕꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯆꯨꯁꯤꯟꯅꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯕꯗꯒꯤ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄꯗꯣ ꯄꯥꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯇꯧꯔꯤꯕꯅꯤ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯂꯒ ꯂꯩꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯁꯥꯐꯣꯡꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯀꯩ ꯊꯤꯗꯨꯅ ꯃꯥꯒꯤ ꯃꯇꯝꯅ ꯌꯧꯔꯛꯂꯕꯗ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯆꯠꯅꯤꯡꯗꯕꯗꯒꯤ ꯃꯥꯅ ꯈꯨꯜ ꯑꯁꯤ ꯑꯀꯣꯏꯕꯗ ꯍꯦꯛꯇ ꯆꯦꯟꯕꯅꯤ ꯃꯥꯅ ꯄꯥꯏꯕꯅꯤ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯃꯩꯕꯨꯜꯒꯨꯝꯕ ꯀꯌꯥ ꯑꯃꯅ ꯄꯥꯏꯔꯛꯇꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯃꯥꯕꯨ ꯌꯥꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯀꯣꯏꯆꯦꯟꯈꯤ ꯀꯣꯟꯅꯊꯪꯗ ꯈꯨꯜ ꯑꯁꯤ ꯂꯥꯟꯗꯨꯅ ꯃꯍꯥꯛꯁꯦ ꯆꯦꯟꯈꯤꯕꯅꯤ ꯈꯨꯜ 2-3 ꯍꯦꯟꯅ ꯃꯍꯥꯛ ꯂꯥꯜꯂꯒ ꯆꯠꯈꯤ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯃꯐꯝ ꯑꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯂꯝꯍꯥꯡꯅꯤ ꯂꯝꯍꯥꯡ ꯑꯁꯤ ꯃꯇꯩ ꯃꯅꯥꯎ 2 ꯈꯛꯅ ꯏꯪꯈꯣꯜ ꯀꯣꯏꯖꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯗꯨꯅ ꯃꯈꯣꯏꯅ ꯐꯥꯝ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯑꯁꯤꯒꯤ ꯐꯥꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯊꯥꯐꯝ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯃꯥꯅ ꯊꯨꯡꯉꯨꯔꯤꯕ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯕꯨ ꯇꯥꯜꯂꯛꯄ ꯂꯦꯞꯇꯦ ꯃꯥꯕꯨ ꯐꯥꯒꯗꯕꯒꯤ ꯍꯣꯠꯅꯔꯛꯄ ꯂꯦꯞꯇꯦ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯇꯥꯏꯃꯛꯇꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯔꯤꯕ ꯁꯪ ꯑꯁꯤꯁꯨ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯎꯔꯝꯃꯤ ꯁꯪ ꯑꯁꯤꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯃꯥꯁꯦ ꯋꯥꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯄꯣꯊꯥꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯀꯗꯣꯝꯗ ꯆꯦꯡꯒꯅꯤ ꯀꯗꯥꯏꯗꯕꯨ ꯂꯣꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯗꯨꯅ ꯁꯪ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯤꯕꯅꯤ
ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯩꯔꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯨꯝꯗ꯭ꯔꯤꯕ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯜꯂꯒ ꯂꯩꯔꯤꯕꯗꯣ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯤ ꯅꯪꯕꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣꯅꯦ ꯅꯪꯅ ꯄꯪꯁꯦꯝꯗꯤ ꯁꯦꯝꯃꯤ ꯄꯪꯁꯥꯗ ꯁꯥꯏ ꯂꯥꯎꯅꯦ ꯄꯣꯊꯥꯅꯕ ꯇꯧꯁꯤ ꯍꯌꯦꯡ ꯏꯕꯥꯅꯤꯒꯤ ꯊꯕꯛ ꯌꯥꯝꯃꯤꯅꯦ ꯏꯕꯥꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯀꯅꯥꯅ ꯍꯣꯠꯅꯕꯤꯒꯅꯤ ꯂꯥꯎꯅꯦ ꯅꯪꯕꯨ ꯍꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯁꯤꯟꯅꯕ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ ꯂꯣꯏꯒꯗꯧꯔꯦ ꯅꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯃꯅ ꯑꯃ ꯍꯥꯏꯔꯛꯄꯁꯨ ꯑꯃꯅ ꯑꯃ ꯍꯥꯏꯔꯛꯄꯁꯨ ꯅꯪꯅ ꯄꯪꯂꯧꯗ ꯂꯧꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏ ꯏꯕꯥꯅꯤꯁꯦ ꯆꯍꯤ 50ꯒꯤ ꯃꯌꯥ ꯌꯧꯔꯛꯂꯕꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯁꯨ ꯍꯦꯛꯇ ꯂꯧꯔꯤꯕ ꯅꯪꯅ ꯂꯣꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯗꯨ ꯂꯣꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇꯕꯨ ꯏꯆꯥ ꯎꯔꯛꯀꯗ꯭ꯔꯥꯅꯦ ꯃꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯎꯔꯣꯏꯌꯦ ꯂꯥꯛꯑꯣ ꯇꯨꯝꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯧꯁꯤꯟꯅꯕ ꯇꯧꯏ ꯃꯤꯂꯪꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯇꯥꯔꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯊꯥꯖꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ ꯅꯨꯄꯥ ꯑꯩꯗꯤ ꯊꯥꯖꯩ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯩꯅ ꯃꯈꯟ ꯃꯈꯟ ꯌꯦꯡꯈꯤꯅꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯁꯨ ꯏꯆꯥ ꯎꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯁꯣꯜꯂꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯉꯔꯥꯡ ꯑꯁꯤꯗ ꯑꯁꯣꯝ ꯃꯇꯥꯏꯗ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯍꯨꯜꯂꯤꯕꯗꯣ ꯑꯗꯨꯁꯨ ꯀꯅꯥꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯗꯥꯏꯅꯦ ꯍꯪꯒꯥꯝ ꯃꯔꯨ ꯍꯨꯜꯂꯤꯕꯗꯣ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯎꯆꯦꯛꯅ ꯌꯦꯟꯅ ꯉꯥꯅꯨꯅ ꯈꯣꯠꯍꯟꯒꯅꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯏꯆꯥ ꯎꯔꯛꯄ ꯌꯥꯏ ꯍꯥꯏ ꯃꯁꯤꯕꯨ ꯀꯔꯝꯕ ꯋꯥꯅꯣꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯨꯜꯂꯤꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯣ ꯅꯪꯅ ꯎꯆꯦꯛꯅ ꯀꯔꯤꯅ ꯈꯣꯠꯇꯅꯕ ꯃꯈꯣꯏꯅ ꯈꯨꯟꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯐꯅꯦꯛ ꯃꯊꯨꯞ 9 ꯂꯣꯜꯂꯒ ꯅꯪꯅ ꯀꯨꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ ꯑꯩꯅ ꯊꯥꯖꯕꯒꯤꯅꯤ ꯐꯅꯦꯛ ꯃꯊꯨꯞ 9 ꯂꯣꯜꯂꯒ ꯍꯪꯒꯥꯝ ꯑꯗꯨ ꯈꯨꯝꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯃꯍꯩ ꯂꯥꯏꯇꯤꯟ ꯑꯃꯠꯇ ꯐꯥꯎꯕ ꯆꯪꯕꯁꯨ ꯉꯝꯗꯦ ꯍꯥꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯣꯜꯂꯤꯕꯅꯤ ꯌꯦꯡꯂꯤꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯅꯤꯄꯥ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏ ꯆꯥꯛꯄꯁꯦ ꯃꯤꯠꯇ ꯏꯆꯥ ꯎꯗꯕꯁꯤꯅꯤ ꯑꯗꯨꯅ ꯏꯆꯥ ꯑꯃꯇꯪ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯦꯡꯖꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯅꯅꯥꯎ ꯃꯤꯠꯂꯪꯗꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯋꯥꯍꯩ ꯑꯃꯈꯛꯇꯪꯗꯤ ꯇꯥꯈꯤ ꯐꯅꯦꯛ ꯃꯊꯨꯞ 9ꯅ ꯂꯣꯟꯁꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯪꯒꯥꯝ ꯍꯨꯜꯂꯤꯕꯁꯦ ꯐꯅꯦꯛ ꯃꯊꯨꯞ 9ꯅ ꯂꯣꯟꯁꯤꯟꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥ ꯑꯁꯦ ꯃꯥꯅ ꯇꯥꯔꯝꯃꯤ ꯃꯁꯤ ꯇꯥꯕꯗꯒꯤꯅꯤ ꯑꯣ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯐꯅꯦꯛ ꯃꯊꯨꯞ 9 ꯂꯣꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯍꯪꯒꯥꯝ ꯊꯥꯔꯤꯕ ꯍꯪꯒꯥꯝ ꯍꯨꯜꯂꯤꯕ ꯐꯅꯦꯛ ꯃꯊꯨꯞ 9 ꯂꯣꯟꯁꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯁꯣꯝꯗꯗꯤ ꯈꯔ ꯂꯥꯞꯅ ꯃꯩꯕꯨꯜ ꯑꯁꯦ ꯄꯥꯏꯔꯒ ꯂꯥꯛꯄꯁꯦ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯎꯔꯦ ꯂꯥꯞꯄꯗꯤ ꯌꯥꯝ ꯂꯥꯞꯅꯔꯦ ꯃꯗꯨ ꯎꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯀꯣꯟꯅ ꯊꯪꯗ ꯍꯪꯒꯥꯝ ꯍꯨꯜꯂꯤꯕ ꯐꯅꯦꯛ ꯃꯊꯨꯞ 9ꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯤꯕꯁꯦ ꯃꯥꯅ ꯎꯔꯦ ꯑꯣ ꯑꯁꯤꯗ ꯂꯩꯔꯦ ꯇꯥꯏꯕꯪ ꯃꯄꯨ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯐꯅꯦꯛ ꯃꯊꯨꯞ 9ꯅ ꯀꯨꯞꯁꯤꯜꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯑꯃꯠꯇꯒꯤ ꯃꯇꯦꯡꯅ ꯑꯩꯕꯨ ꯐꯪꯍꯟꯕꯤꯒꯅꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯍꯟꯕꯤꯒꯅꯨ ꯃꯅꯨꯡ ꯑꯁꯤꯗ ꯑꯩ ꯂꯣꯠꯆꯈ꯭ꯔꯒꯦ ꯑꯩ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯦ ꯌꯥꯝꯅ ꯂꯩꯅꯤꯡꯉꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯑꯩꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯅꯦꯛ ꯃꯊꯨꯞ 9ꯅ ꯀꯨꯞꯁꯤꯜꯂꯤꯕ ꯍꯪꯒꯥꯝ ꯍꯨꯜꯂꯤꯕꯁꯤꯒꯤ ꯂꯩꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯝꯅ ꯌꯥꯝꯅ ꯂꯨꯅ ꯌꯥꯝꯅ ꯀꯨꯠꯅ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯆꯪꯈꯤꯔꯝꯃꯤ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤ ꯊꯣꯛꯀꯗꯣꯔꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ